Matamgi Manipuri Wari channel asibu tabiriba khwai pumnamakpu taramnok chari ngasi muglobirasi Ngamba manga subatangka Yaifarel ga Ngamba ga anigi marakta sanga chawbagi nattana khetnaba yamna chawna lei Yaifarel di ahal angang khaktana loina batinaba hai wangang khonda nungsi saura fawba nokmi tawduna ingna nokba minok na leitingi Sauba heitaba mini haina hainai masimakna magi makha thaba staff singna mangonda pangya yarani haina tawbadi ngamde reserve leiba matamda ka hena reserve leiba mataw utli mi sunu tinarakpa loinarakpagi haunabi mi amana kaidawre haiba ma khangi aduna thanghaningdaba khongthang thangzilaktingai wahaigi panna hana thattuna thammi panthali haiduna tati tawbas tawde nungsiba wahaigi palni Manakta dum hena chingsiningba mawongni magi wahaigi paldu Ngambana pura tongan kre Yaifarel magi yengnabada maralna chingmuk wangna paiduna lei aduna mi suwate loinariba khudingmak mabu nungsibagi loinabas nate oizaba khara fangnaba haiduna loinabana ayambani mabu thamoi sengna nushiduna loinabadi khara khakni mayamna ama oikhrabasu magi yumda leiriba mi singnadi Jinbalda pangangang zarabasu thamoidadi mabu sengna nushiba ngaktani Ngambagi wangang khondada pendaba mayam ama leirabasu mabu kibana mamangda kanasu hainaba ngamde tungda hainaba nattana pamdaba poti machin penba makai pamde haina khumdokpa ngamba mi makhalni migi emotion gi yengduna wangangde asigumba khetnaba kharasina Yaifarelna ngambagi mafamdagi khudongchaba lawkibasu Yaifarel di selna michang khomde nungsiba wahai nungsiba mawongna michang khombani mi khudingmak yanaba chatnaba honabani adubu ngambagidi chumchatni mina nungairoi ma khangde haifam thokpa tawfam thokpaduni mana tawba mayam chatkraba matung sana magi kada changai thongdu lok tawshilaga phamungda changlaktuna leiriba teddy bear du makhut ani changduna kolaga wakhalgi wahang pakhum sanaba horai Magi sibu aibu nushiri bazalo natragana dachogumna aibu machana mawina khali bazala nuksidragabu mane ngonda dumaini yengadrane yengoida masu yengonda wakal macha amagadi adum khali poni adu mana nupa oibanina mane ngonda ingit amari pifam thokpani adubu sungpi ek bidi haiwani nuksi haiba pamurasu pamjai khoidajai kaina haibadi yaidana maso aise asum kharang halaga thamma ngamba nupase nang khaktani Lungni hiplambadagi upna mukhiptuna phone number piyu haisiyade mahana tawriba phone number duma leiradi chinna haiba ngamdabase message tawarasu haini dana ipana magi office ta thabak tawduna leirabanina aini hek haiba sungamde nupi oirubase onthokna tolida ko aini nupa oiramaba ibo nangna hana pharadongneina mathantaga mamaidu monda upsinduna noi nokpada muk chakleptuna Aina wakal mayam sagalaga magi thamoina khara nakna loinaba melei haibi sakhenbi duda mu pithok leramadi aidi mangjare aigi thamoisna kaita thamdoiba hera adu hekti yaba nateda asukuina mai thamoi lumaga hekta mina mun kibe yaba nate aisu mullaga lawdini kaina Jan thongda nok tawduna mapandagi bredan na kawrai khalamba wakhal lolamba choiron chapleptuna munga khaifet thangatuna khumi How, tayo dacho. Thongsim tahango. Kaigino, ay hogat patali. Winter na teko hozik, am tahango. Sanado tanat-tan na hogatuna thongdo hangi, bradendu manungda changlaktuna machangi famungduda famthay. Sanasu famung kakatuna magi tedidu konduna kangtholda masadu ngathaduna famlagalay. Melay se masak fazabro. Yamna thazadana hangla iba mabungi wahangduda sana mamit lawthokduna mabungda yenglaga kaino haisa Yaifarel gi secretary Malaysia masak phajabraba phajai smart emoi ko wangang busu taba yam nungai mali aina sum khanbada tacho nang kai chasilurage natraga ngasi ai khangandana dai fe ga noini lona kai kai tawbra
Bradendu machanupidi yengduna noklaga khumlai. Kai kai de wakhalna nang khali miyam dubo. Khandrudi kaino pakhang ariba nangna adumai hairadi masana khantaba. Khangano aina hangise adum khumo. Sanadu mabungda yengduna khummage haibagi mawngda ngaiduna lei Bradensu moli moli hairai. Sum aini yengba nungaiba. Wa ngang sakpa respect amta wataba mali masi. Adai yam friendly soiba. Nokfet ka tawraga ngangakpadu sum yengning ba pokhan mangamba maguna ma yaudro mase. Tachogi se chemelei pamiro. Hang Isanadu yamna khangba mawng amaga loinana Bradendu nokfet tawduna yenglai wahai oinadi khumdabi sana mamit laukthokduna Sinthana kamdoba kai di sinthano taningde ko yamna kaino mi sinthadu dachawda lona acting adum tawjabani dachawsu khangi natra ainasu inama oiragena wakalga sagat balora kansida taningde bachan angang oiradi angang dona dum leyo noise irang yam phai ai hene de ko Dachawni ni irang tawride mi asukuina khanjaraga dachawna hujikta lakpa wakhalna hekta lepo haiduri kaidi yadoino taningde me nangbo aidi masu ichandawna dum khale masu nanga chapmane khenabasu kaisu leide masu ichane mana di dachawbu mabungoina khanba leite haibado maga dachawga kari mari thoknadana mabungoina khandoino yare nang wari sanaba yaroi haugattuna thokpa horakpada sana lahawi Kamai tawdoino haibane aidi sinthagi michang changni haisini ai khangde ko nang smart chabi melei nunglega Braden sa muktang handuna sugla machandi yenglamlaga thokre sana mon manakta leiraba phone du fat lokhatuna sinthada call tawi fat receive tawre yamadusu sana kapli ga tawduna Sintha bad news kaidorage ekhoida chawdo Nida chokai dorage engonda propose ka tawre haibani Irang hena fagatuna hairei sinthadu sanani itan tanthana isuk suktokna khumlai Nang nate haiba mana haise melei haibi second bido aduina haire haiba Melei haidi secretary melei da Hoi Is hekte yabra haise nate aise phagi oina khanbai waraba kaino ba ma pamido kai pamino ne amta hango Aina nang palubada taningda hairame haiba As Sidi ayam sauni ngaktoribo melei haibiduna kananom thigide leitadana aiginena khalaga leiraba miduda irang tawrido kaigino haibanida yai farel dura kaino dum tawgide leitadana Sanadu pethomaga fat hanjinduna suglapna nganglai Kaino na ngangidubo dayai fadaga adumain tardine ma aina baitarani torbanda excursion chalaledana As chummini nangisu adugumba ma leibanina yaruini Adunate nupagi wadi pora ama leirini haibinda ma aina khanba nangi nabung sinatradi amta leitraba haibinida adu sintha meleina kaigumba ekhoida chawkoi khradi dayai fade pinaba kanam leiriduini ko nang pamisna kaino kainari se habribane ohorage habraba meleiduna nama as sum haibini ba oibe yabada nabuk chelamane iseng sengriba kainom tawri nangsu Hera yam patana gadi khalakanuda sum icham chamna haibiwani madune hekta asingbo orani haibisu natabaduda Hoyare se hayingi bani melei unaba chaluse housing mo puchaninga bani nungdang oibasida aikhoigi thabak phaba palem panthawani na ngangak ani na tawbani Phare nanguna bachatpada aikhoi phajabadasu haifet ingake michiga haifet amta khachilange ba Masai natro nangna noidala ena haikibdubo La ima ipa ibung maya mamangda munne yengba ngam haudre aduna hayeng my office manungda munne yengaga michi inta khatsinge irang am tawi be manang mana harak pangai bida ai wari hayeng sa chance fangadi ai noina hairase khangde ai dina hana hairo hairena masak haira fazare maral haira namthigei lere gyan haira taptai tare hauji phabu nangna chance pangalaga leise ai di sawningi ne Nang soi khoi da chawda hai ngamri dudi chamane isu Yaraktradi habisda khanbada kizaye lona khra chaise yingba phangoidrana pakhadiba ho aduni aisu chamane hoi ado aisu thamage hoi thamo phone du kaaga phone du na khadangda tak suduna ngahak lei wakal khalibani mataudu mabung thokibagi lonsindana leiriba thongdu lonsinge haidana phamungdagi kumthara
tumningsu tumningdri balcony da ngahaktam leiruge. Thongdu ngasinduna thanamlaga balcony adomda thorai railing duda makut khuningna sauduna masadu kontharap leptuna mathanta atiyada yengduna momon noi tonganba sangsara amada pungkhai muktauduna lepi asum kona thangduda lepagi kalaptu sidaraktuna khalamba wakhaldu ngahak pothaduna makhada chauna leiriba sumangdri yenglai Gate thaliba bulb tugi mengal ni mangol da thanba bulb ki mengal ni ka hena nganbadi oide sumangdu adubu kharadi ui amuba ngakta setpa kep uppa nupagi murti oigadaba ama yumlom da changkhibadu ubada sana makhutna mamittu phatphat naiduna mamit mana singna amuk yengi mana mamit nairingai da mangkhre hojikta ukhiba mamido kaino hojikta sida chatkibadu bo Ayi wakal narane. Natida. Changkibani. Hojikta tupi upama. Wadu mathanta khudom bithinduna murum solaga mamai dulaiduna kanada sukai shuhaida makhada prap kumtharai. Thongjaudu fat hangdoktuni yengi kana suleramde thong manakta leiriba switch tu on tauduna mai thangatli. Bulb ahum mari thangatlakpada pungan ngale sumangdu Sana thongdu haifet nga sinduna thanamlaga mamittu koi leiduna yenglaga mapanda thorai yamna ngali matamdu pung 10 tadribani lambida chenba gari makolna hauna mikup kangdana tari Sana mangoldage sumkum tharakpana sumang yaurai ma yamna khangninglure yumduma sinba thungnaba koi leiduna yengi Gate aduai fau tholaktuni yengambani leiba udraba duda changagi khanduna mamai lei thorakpada Tungdagi globe upa khut amana machindu kanna namsinduna melai Sana chindu mensin kibana wangang bathoktre makhutuna pairei bakhuttu laukthoknaba kanna amukmui adubu ngamdre Black marks, black cap, black jacket, black pen, black shoes pumnamak amubana leitingba nupa amana mamangdagi changsilaktuna phidring kauriba makhongdu makhut anina tapphai Sana mamit mana lang thoktuna laungnaba honai ngamdre mapi tare kibana tawriba matawdu wangang di nupa anidu sanabu thangduna punaba tawrai chap manaba fizol setpa nupa mana gate tu makhol thokanda tapna hangi Gate hekan thokpaga amuba machugi car ama leiribaduda nupa aniduna sanabu hapcheli Gate ngasilamlaga nupa amadusu mamangda laktuna tongi Driver seat famliba nupa aduna gari du start tawduna thawba hawi Meliba machindulok thokte paishiliba makhongdusu thadokte khong fariba nupa aduna fi ma puthoktuna makhong makhut punsili aduga machindusu wahai ama fawba haiba ngamhanda black tape amana napshinduna thamkhre Sana upai leita mamito kina yengduna mapitana kaple Kana suwa ngangde tumin loina lei Sana matana wangang ningbana khonjal thokpa ngamda kapjabani Mangonda hanna kanana suyeng birakte matana kanbiu haini yengjabani Gari da sum thorakpada lamhangoina tawba mafam amada chauna saduna leiba yum amada thawjilai Mamit makti pundabana loina ui yamna chawba lamni koina fencing tawi Matholani ga oiba building ni maina pungan ngana thali Makhoi gari na gate mapa yaurakpada hana na ngaiduna leirambagum gate to hangdorai gari du sumang oina chauna leiribadu ta thaujinduna khami nakan da famliba nupa ani du gari gi thongdu hangduna kumthai aduga wahai amata haidana nupa amana sanagi sagan paiduna chingthai Thokling banda thangatuna imunglomda pushilai sana makhongdu kauduna nanthokna bahonai adubu ngamdre imungdu maina pungan ngana thali masana na lei pochai khudingma mafam chana leiba ui maya khazik kaduna leiriba thongduda sanadu pushinduna changlai kadumadi mei thande mammi lengbanda thangatliba sanabu fat thangthaduna thanamlaga wa haida nupadu kadudagi thokre mana thokhibada kagi thongdu lonsilami Sana punsiliba makhutuna thangatuna machinda napsiliba black tape tu setoi makhongda pulibada amuk maduna lauthoknaba honai makhongdu lauthokpa loibaga mayana chiktuna makhutto amuk lauthoknaba honai
ꯐꯅ ꯀꯨꯏꯅ ꯆꯪꯉꯤ ꯃꯇꯝꯗꯨ ꯍꯨꯃꯥꯡ ꯇꯥꯔꯦ ꯄꯥꯈꯠꯄꯅꯤ ꯀꯤꯕꯅꯤ ꯋꯥꯕꯅꯤ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯂꯧꯊꯣꯛꯄ ꯂꯣꯏꯕꯒ ꯊꯣꯡ ꯑꯗꯣꯝꯗ ꯃꯥꯗꯨꯅ ꯂꯥꯛꯂꯒ ꯊꯣꯡꯗꯨ ꯍꯥꯡꯒꯦ ꯇꯧꯕꯗ ꯃꯄꯥꯟꯗꯒꯤ ꯂꯣꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥ ꯀꯞꯅ ꯀꯞꯅ ꯂꯥꯎꯔꯛꯏ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯏꯁꯦ ꯊꯣꯡ ꯍꯥꯡꯉꯣ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯕꯨ ꯊꯣꯡ ꯂꯣꯟꯁꯤꯟꯗꯅ ꯊꯝꯃꯤꯁꯤꯕꯣ ꯊꯣꯡ ꯍꯥꯡꯉꯣ ꯑꯩ ꯌꯨꯝꯗ ꯆꯠꯀꯦ ꯕꯕꯥ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯗꯥꯆꯧ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯊꯣꯡ ꯍꯥꯡꯉꯣ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯑꯩ ꯌꯨꯝꯗ ꯆꯠꯀꯦ ꯃꯃꯥ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯉꯥꯡꯅ ꯉꯥꯡꯅ ꯊꯣꯡꯗꯨꯗ ꯉꯥꯗꯨꯅ ꯐꯝꯊꯔꯛꯏ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯀꯅꯥꯅ ꯇꯥꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯥ ꯈꯪꯗ꯭ꯔꯦ ꯑꯃꯝꯕ ꯃꯔꯛꯇ ꯃꯁꯥ ꯐꯥꯎꯕ ꯎꯕ ꯉꯝꯖꯗ ꯃꯤꯀꯞ ꯈꯣꯟꯗꯨꯅ ꯀꯥꯗ ꯅꯤꯜꯍꯜꯂꯦ ꯃꯤꯀꯞ ꯈꯣꯟꯗꯨ ꯇꯥꯕ ꯋꯥꯕꯅ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯀꯥꯒꯤ ꯕꯜꯕꯇꯨ ꯈꯪꯉꯥꯟ ꯉꯥꯜꯂꯛꯏ ꯄꯨꯡꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯈꯪꯉꯥꯟ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯀꯞꯂꯝꯕꯗꯒꯤ ꯂꯦꯞꯇꯨꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯤ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯊꯥꯡꯒꯠꯇꯨꯅ ꯃꯃꯤꯠꯇꯨ ꯈꯟꯖꯤꯜꯂꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯥꯗꯗꯨꯅ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯃꯤꯠ ꯊꯛꯄꯒꯤ ꯁꯨꯛꯆꯤꯟꯗꯨꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯥꯅ ꯌꯦꯡꯉꯛꯏꯕꯗꯨꯒꯤ ꯃꯄꯥꯗ ꯁꯣꯐꯥ ꯑꯃꯗ ꯃꯁꯥ ꯄꯨꯂꯞ ꯉꯥꯊꯗꯨꯅ ꯃꯈꯨꯠ ꯑꯅꯤꯅ ꯐꯟꯗꯣꯛꯇꯨꯅ ꯁꯣꯐꯥꯗꯨꯗ ꯊꯝꯗꯨꯅ ꯃꯈꯣꯡ ꯑꯅꯤꯗꯨꯅ ꯃꯥꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯂꯣꯟꯈꯠꯇꯨꯅ ꯊꯝꯃꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯅꯥ ꯈꯪꯗꯨꯅ ꯊꯣꯡꯗꯨꯗ ꯃꯅꯤꯡ ꯍꯟꯕꯗ ꯃꯀꯣꯛꯇꯨ ꯊꯣꯡꯗꯨꯗ ꯃꯈꯣꯜ ꯈꯖꯤꯛ ꯊꯣꯛꯅ ꯌꯦꯛꯁꯤꯜꯂꯤ